ꯏꯔꯤꯛꯇꯤ ꯂꯥꯏꯔꯩꯕꯥꯛ ꯃꯩꯇ꯭ꯔꯕꯥꯛ ꯅꯣꯔꯣꯛ ꯄꯨꯝꯅꯃꯛꯇ ꯆꯠꯄ ꯉꯝꯕ ꯊꯋꯥꯏꯅꯤ꯫ ꯃꯩꯇ꯭ꯔꯕꯥꯛꯇ ꯂꯩꯔꯤꯕ ꯕꯨꯠ ꯑꯣꯜꯂꯕ ꯊꯋꯥꯏꯁꯤꯡꯗꯨꯕꯨ ꯐꯥꯕ ꯉꯝꯕꯁꯤ ꯏꯔꯤꯛꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯪꯗꯅ ꯖꯦꯀꯣꯕ ꯑꯃꯗꯤ ꯔꯣꯖꯔꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯗꯨ ꯐꯥꯅꯕꯒꯤꯗꯃꯛ ꯏꯕꯨꯙꯧꯒꯤ ꯁꯪꯂꯦꯟꯗ ꯍꯥꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯂꯥꯛꯄꯒꯤ ꯃꯅꯤꯜ ꯐꯪꯂꯕꯗ, "ꯏꯔꯤꯛ, ꯅꯪ ꯂꯥꯛꯑꯕ꯭ꯔꯥ?" "ꯂꯥꯛꯆꯔꯦ ꯏꯕꯨꯙꯧ꯫" ꯏꯕꯨꯙꯧꯅ ꯃꯈꯣꯏ ꯑꯍꯨꯝꯗ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯈꯨꯠꯂꯥꯏ ꯑꯃꯃꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ, "ꯌꯦꯡꯉꯣꯏ, ꯇꯝꯊꯤꯔꯕ ꯊꯋꯥꯏ ꯌꯥꯝ ꯂꯩꯔꯕꯅꯤ, ꯆꯦꯛꯁꯤꯜꯂꯨꯀꯣ, ꯅꯣꯏ ꯑꯍꯨꯝ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯦ." ꯑꯍꯨꯝꯃꯛꯇꯨ ꯆꯞ ꯃꯥꯟꯅꯅ, "ꯐꯅꯤ ꯏꯕꯨꯙꯧ, ꯃꯥꯏ ꯄꯥꯛꯆꯔꯣ, ꯇꯧꯕꯇꯕꯨ ꯑꯅꯝ ꯇꯥꯟꯒꯅꯨ, ꯆꯪꯅꯤꯡꯕ ꯃꯇꯝ ꯆꯪꯖꯁꯅꯨ, ꯅꯁꯥ ꯋꯥꯔꯕꯗꯤ ꯄꯣꯊꯥꯕꯁꯨ ꯇꯝꯃꯨ, ꯂꯣꯏꯅ ꯐꯥꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ. ꯋꯤꯖꯥꯔꯗꯅ ꯁꯤꯖꯤꯟꯅꯕ ꯊꯋꯥꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯊꯝꯂꯝꯃꯨ, ꯃꯗꯣ ꯑꯩꯒꯤ ꯏꯊꯧꯅꯤ." "ꯐꯅꯤ ꯏꯕꯨꯙꯧ, ꯌꯥꯔꯦ, ꯆꯠꯅꯕ ꯇꯧꯔꯣ." ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯊꯧꯅꯥ ꯌꯥꯝ ꯂꯩꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯊꯣꯔꯛꯂꯤ꯫ ꯏꯔꯤꯛꯅ, "ꯑꯋꯥꯡꯂꯣꯝꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯁꯤ." ꯔꯣꯖꯔꯅ, "ꯉꯁꯤ ꯂꯣꯏꯁꯤꯟꯕꯕꯨ ꯉꯝꯒꯗ꯭ꯔꯣ?" ꯖꯦꯀꯣꯕꯇꯨ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯂꯤ꯫ "ꯅꯨꯄꯤ ꯎꯅ ꯆꯠꯇꯧꯕ ꯂꯩꯕ꯭ꯔꯣ? ꯑꯩꯈꯣꯏꯗꯕꯨ ꯅꯪꯕ ꯅꯪꯗꯕ ꯀꯌꯥꯃꯇꯂꯞ? ꯏꯕꯨꯙꯧꯅ ꯋꯥꯔꯗꯤ ꯄꯣꯊꯥꯎ ꯍꯥꯏꯗꯅ, ꯑꯗ ꯑꯋꯥꯡꯂꯣꯝꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏꯁꯤꯡꯗꯣ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯍꯧꯔꯛꯄꯗꯅꯦ ꯆꯦꯟꯈꯤꯕ ꯐꯅꯌꯥꯝꯁꯨ ꯌꯥꯎꯗꯣꯏꯅꯦ. ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯥꯟꯅꯕ ꯋꯥꯒꯅꯤꯕ. ꯑꯗꯨꯒ ꯄꯣꯊꯥꯔꯤꯉꯩꯗꯨꯗ ꯑꯦꯇꯦꯛ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯈꯜꯂꯣ, ꯑꯩꯈꯣꯏ ꯑꯍꯨꯝꯃꯛꯅꯦ ꯋꯤꯖꯥꯔꯗꯀꯤ ꯈꯨꯠꯇꯅꯦ ꯇꯥꯈꯤꯗꯣꯏꯁꯦ." ꯏꯔꯤꯛꯅ, "ꯆꯨꯝꯃꯦ, ꯑꯩꯈꯣꯏ ꯌꯥꯝ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ. ꯍꯩꯖꯦꯀꯣ, ꯅꯪ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯀꯥꯎꯔꯕ꯭ꯔꯣ?" ꯖꯦꯀꯣꯕꯇꯨ ꯉꯥꯏꯍꯥꯛ ꯃꯪꯗꯨꯅ ꯂꯩ꯫ ꯐ꯭ꯂꯦꯁꯕꯦꯛ ꯂꯥꯛꯏ꯫ "ꯅꯇꯤꯛ ꯂꯩꯔꯗꯤ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤ ꯃꯨꯜꯂꯨꯅꯦ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯃꯥꯡꯉꯦꯁꯨ ꯃꯥꯡꯍꯜꯂꯨ." ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕ ꯖꯦꯀꯣꯕꯇꯨ ꯁꯥꯎꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, "ꯂꯣꯏꯁꯟꯈ꯭ꯔꯣ, ꯑꯩꯒꯤ ꯊꯋꯥꯏꯁꯦ, ꯑꯗꯨꯕꯨ ꯏꯕꯨꯙꯧꯅ ꯅꯣꯏꯕꯨꯗꯤ ꯂꯦꯝꯅ ꯊꯥꯔꯣꯏ." ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯋꯤꯖ ꯍꯅꯨꯕꯤ ꯑꯃꯅ, "ꯑꯩꯗꯤ ꯅꯪꯕꯨ ꯂꯣꯏꯁꯤꯟꯒꯦ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ. ꯑꯩꯒꯤ ꯍꯁꯕꯦꯟ ꯑꯣꯏꯕꯤꯌꯣ ꯍꯥꯏꯕꯅꯦ, ꯌꯥꯗ꯭ꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯈꯤꯕ ꯇꯥꯔꯦꯗꯅ." ꯖꯦꯀꯣꯕ ꯃꯁꯥꯗꯨ ꯏꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯍꯥꯛ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯌꯥꯝꯅ ꯑꯣꯠ ꯅꯩꯔꯛꯄꯒꯤ ꯃꯁꯥꯗꯨ ꯏꯇꯅ ꯀꯣꯏꯇꯩ ꯇꯩꯔꯦ꯫ ꯖꯦꯀꯣꯕ ꯏꯈꯦꯡꯂꯛꯇ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯅꯪꯕꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ, ꯖꯦꯀꯣꯕꯅ ꯀꯩꯗꯧꯅꯨꯡꯗ ꯋꯤꯖ ꯅꯨꯄꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯈꯤꯗ꯭ꯔꯤ, ꯂꯩꯁꯨ ꯂꯩꯅꯔꯣꯏ, ꯅꯨꯡꯁꯤꯕꯁꯨ ꯉꯝꯂꯣꯏ, ꯂꯧꯕꯗꯤ ꯂꯥꯏꯔꯗꯅ." ꯋꯤꯖ ꯅꯨꯄꯤꯗꯨ ꯖꯦꯀꯣꯕꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯏꯗ ꯇꯩꯔꯤꯕ ꯏ ꯑꯗꯨ ꯋꯤꯖꯇꯨꯅ ꯂꯦꯛꯑꯝꯃꯤ꯫ ꯖꯦꯀꯣꯕ ꯁꯥꯎꯅ ꯃꯁꯥꯗꯨ ꯈꯔ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯌꯣꯠꯂꯤ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯤꯕ ꯐꯥꯖꯤꯜꯂꯤꯕꯅꯤꯅ ꯌꯥꯝ ꯀꯟꯅ ꯂꯦꯡꯕꯁꯨ ꯉꯝꯂꯝꯗꯦ꯫ ꯃꯃꯤꯠꯇꯨ ꯈꯥꯅ ꯋꯤꯖꯇꯨꯗ ꯌꯦꯡꯂꯛꯏ꯫ ꯋꯤꯖ ꯅꯨꯄꯤꯗꯨꯁꯨ ꯎꯁꯤꯠꯇꯅ ꯖꯦꯀꯣꯕꯀꯤ ꯆꯤꯟꯕꯥꯜꯗꯨꯗ ꯑꯃꯨꯛ ꯃꯔꯩꯗꯨꯅ ꯂꯦꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯊꯥꯡ ꯑꯃꯅ ꯃꯔꯩꯗꯨ ꯀꯛꯈ꯭ꯔꯦ꯫ ꯑꯗꯒꯤ ꯋꯤꯖꯇꯨ ꯃꯆꯤꯟꯗꯨ ꯏ ꯉꯥꯛꯇ ꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯌꯦꯡꯂꯛꯏ꯫ ꯏꯕꯨꯙꯧ ꯑꯃꯗꯤ ꯔꯣꯖꯔ, ꯏꯔꯤꯛ, ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯖꯦꯀꯣꯕ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯋꯤꯖ ꯑꯗꯨꯁꯨ ꯆꯦꯟꯈꯤꯒꯦ ꯇꯧꯕꯒ ꯏꯕꯨꯙꯧꯅ ꯃꯍꯩ ꯑꯃ ꯁꯣꯜꯂꯗꯨꯅ ꯊꯥꯡ ꯂꯪꯉꯛꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯏꯔꯤꯛꯀ ꯔꯣꯖꯔꯒꯅ ꯖꯦꯀꯣꯕꯀꯤ ꯃꯁꯥꯅ ꯐꯥꯔꯤꯕ ꯌꯣꯠꯂꯤꯁꯤꯡꯗꯨ ꯊꯥꯗꯠꯂꯤ꯫ ꯖꯦꯀꯣꯕꯇꯨ ꯀꯞꯊꯣꯔꯛꯂꯦ꯫ "ꯅꯨꯄꯥꯅꯕꯨ ꯀꯞꯅꯕ꯭ꯔꯣ? ꯑꯩꯈꯣꯏ ꯂꯥꯏꯁꯦ ꯀꯞꯀꯅꯣꯕ." ꯇꯁꯦꯡꯕꯗꯤ ꯃꯌꯥꯝꯗꯒꯤ ꯖꯦꯀꯣꯕꯅ ꯈꯔ ꯑꯉꯥꯡꯅꯤ꯫ ꯖꯦꯀꯣꯕ ꯀꯞꯅ ꯀꯞꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ, "ꯑꯩꯒꯤ ꯄꯥꯋꯔ ꯃꯨꯟꯈ꯭ꯔꯦ." "ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ, ꯏꯙꯧ ꯂꯥꯛꯂꯤꯁꯤꯗꯤ, ꯏꯆꯥꯒꯤ ꯃꯍꯩꯗꯣ ꯑꯃꯨꯛ ꯍꯥꯞꯇꯧꯔꯤꯕꯅꯤ." ꯖꯦꯀꯣꯕꯇꯨ ꯍꯔꯥꯎꯅ, "ꯑꯁꯦꯡꯕꯒꯤꯔꯣ ꯏꯕꯨꯙꯧ?" ꯇꯁꯦꯡꯕꯗꯤ ꯋꯤꯖꯅ ꯖꯦꯀꯣꯕꯀꯤ ꯄꯥꯋꯔꯗꯨ ꯂꯧꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯥꯋꯔ ꯂꯧꯈꯤꯕ ꯀꯦꯞꯇꯦꯟ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯣꯔꯣꯛꯀꯤ ꯑꯣꯏꯒꯦꯔꯥ ꯂꯩꯔꯩꯕꯥꯛꯀꯤ ꯑꯣꯏꯒꯦꯔꯥ ꯃꯈꯥ ꯇꯥꯅ ꯀꯦꯞꯇꯦꯟꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯍꯜꯂꯝꯗꯦ꯫ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯍꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯒꯤꯗꯃꯛ ꯆꯠꯍꯟꯈꯤꯕ ꯑꯣꯏꯒꯜꯂꯤ꯫ ꯑꯗꯨꯕꯨ ꯖꯦꯀꯣꯕꯇꯤ ꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ
ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥꯝꯅ ꯄꯥꯋꯔ ꯂꯩꯔꯕ ꯋꯤꯁ ꯋꯤꯖꯥꯔꯗ ꯀꯌꯥ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯈꯤꯕꯗꯒꯤ ꯋꯤꯁꯀꯤ ꯃꯈꯨꯠꯇ ꯇꯥꯈꯤꯕꯅꯤ꯫ ꯃꯗꯨ ꯏꯕꯨꯙꯧꯅ ꯈꯪꯕꯤꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯍꯩ ꯑꯗꯨ ꯑꯃꯨꯛ ꯄꯤꯕꯤꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯍꯥꯛꯄꯨ ꯊꯋꯥꯏꯒꯤ ꯀꯦꯞꯇꯦꯟ ꯑꯣꯏꯍꯜꯂꯝꯃꯤ꯫ ꯔꯣꯖꯔꯅ ꯖꯦꯀꯣꯕ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯃꯪꯉꯤꯗꯨꯕꯣ? ꯖꯦꯀꯣꯕꯇꯣ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯏ꯫ ꯑꯁ ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯔꯤꯛ ꯐꯥꯒꯤ ꯇꯧꯗꯨꯅ ꯊꯥꯏꯅ ꯋꯤꯁ ꯅꯨꯄꯤ ꯑꯃꯅ ꯃꯔꯩꯅ ꯅꯃꯥꯏꯗꯨ ꯂꯦꯛꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯉꯛꯏꯔꯣꯕ? ꯑꯁ ꯑꯁꯤ ꯍꯥꯏꯗꯨꯅ ꯖꯦꯀꯣꯕꯇꯣ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯃꯃꯥꯏ ꯇꯩꯊꯣꯛꯏ꯫ ꯔꯣꯖꯔꯁꯨ ꯃꯇꯧꯗꯨꯗ ꯅꯣꯛꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯥꯡꯂꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯍꯨꯝꯃꯨꯛ ꯀꯦꯃꯦꯔꯥ ꯐꯣꯟ ꯄꯥꯏꯔꯒ ꯚꯨꯠ ꯇꯝꯅꯕ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯞꯅꯕ ꯀꯟꯇꯦꯟ ꯁꯦꯝꯕꯅꯤ, ꯍꯣꯔꯔꯒꯤ ꯑꯣꯏꯕ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯃꯤ ꯂꯩꯅꯗ꯭ꯔꯕ ꯕꯤꯜꯗꯤꯡ ꯃꯊꯛꯇꯨꯗ ꯀꯥꯔꯛꯇꯨꯅ ꯀꯦꯃꯦꯔꯥ ꯈꯔꯁꯨ ꯃꯐꯝ ꯆꯥꯅ ꯊꯅꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯐꯅ ꯗꯝꯅꯔꯁꯨ ꯕꯨꯠꯅ ꯑꯩꯈꯣꯏ ꯍꯥꯠꯄꯗꯤ ꯉꯝꯂꯣꯏꯀꯣ, ꯑꯗꯨꯅ ꯆꯦꯟꯒꯨꯝꯁꯦ꯫ ꯍꯣꯏꯅꯦ, ꯆꯦꯜꯂꯗꯤ ꯃꯤꯀꯤ ꯃꯥꯟꯈꯤꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅꯅꯦ ꯊꯧꯅꯥ ꯂꯩꯈꯤꯒꯟꯗꯦ ꯍꯥꯏꯕꯗꯨꯅꯦ ꯎꯠꯇꯧꯔꯤꯁꯦ꯫ ꯍꯦ ꯒꯥꯏꯁ, ꯌꯦꯡꯉꯨ ꯇꯨ, ꯑꯁꯤꯗꯩ ꯊꯣꯡꯁꯦ ꯃꯇꯣꯝꯇ ꯍꯥꯡꯗꯣꯔꯛꯏꯅꯦ꯫ ꯀꯦꯃꯦꯔꯥꯗ ꯐꯣꯀꯁ ꯇꯧꯔꯣ ꯚꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯇꯝꯅꯔꯤꯕ ꯊꯋꯥꯏꯁꯤꯡꯗꯨ ꯚꯤꯗꯤꯑꯣ ꯅꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯀꯥ ꯈꯔꯗ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡ ꯑꯗꯨꯅ ꯍꯩꯗꯠꯂꯗꯨꯅ ꯊꯋꯥꯏ ꯈꯔꯗꯤ ꯎꯠ ꯑꯣꯟꯈ꯭ꯔꯦ꯫ ꯖꯦꯀꯣꯕꯅ ꯈꯥꯏꯗꯣꯛꯅꯔꯁꯦ, ꯄꯨꯟꯅ ꯁꯨꯝ ꯆꯠꯂꯗꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯌꯦ꯫ ꯔꯣꯖꯔꯅ ꯑꯗꯨꯃꯥꯏꯅ ꯈꯥꯏꯗꯣꯛꯅꯕꯩ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯋꯤꯁꯀꯤ ꯂꯥꯡꯗ ꯊꯨꯈ꯭ꯔꯤꯗꯣ? ꯆꯍꯤ 100 ꯍꯦꯟꯈ꯭ꯔꯕ ꯊꯤ ꯑꯣꯟꯈ꯭ꯔꯕ ꯋꯥꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯀꯅꯨ꯫ ꯍꯣꯏꯁꯦ ꯌꯥꯔꯦꯁꯦ, ꯅꯣꯏ ꯑꯅꯤꯅꯦ ꯁꯣꯝ ꯆꯠꯂꯣ, ꯑꯩ ꯏꯇꯣꯝꯗ ꯁꯣꯝ ꯆꯠꯂꯒꯦ꯫ ꯁꯥꯔ, ꯃꯗꯨ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ? ꯑꯩꯒꯤꯕꯨꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ꯫ ꯌꯥꯔꯦ, ꯔꯣꯖꯔ ꯅꯪ ꯁꯨꯕ ꯑꯁꯣꯝ ꯁꯨꯝ ꯆꯠꯂꯣ, ꯑꯩꯒꯤꯅꯦ ꯅꯥꯛꯇ ꯏꯟꯅꯕꯤꯔꯛꯀꯅꯣꯍꯦ꯫ ꯐꯔꯤ ꯀꯩꯅꯣ꯫ ꯏꯔꯤꯛꯅ ꯂꯣꯏꯁꯤꯜꯂꯛꯄꯗ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯒꯤ ꯃꯅꯥꯛꯇ ꯊꯦꯡꯅꯔꯁꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯥꯏꯀꯩ ꯈꯥꯏꯗꯣꯛꯅꯈ꯭ꯔꯦ꯫ ꯃꯤ ꯂꯩꯇꯕ ꯑꯁꯨꯛꯄ ꯃꯐꯝ ꯍꯥꯏꯕꯁꯤ ꯊꯋꯥꯏꯁꯤꯡꯒꯤ ꯄꯣꯊꯥꯐꯝꯅꯤ꯫ ꯂꯩꯔꯤꯕ ꯕꯤꯜꯗꯤꯡ ꯑꯗꯨꯗꯅꯤ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯄꯁꯨ ꯉꯝꯗ, ꯅꯣꯔꯣꯛꯇ ꯆꯠꯄꯁꯨ ꯌꯥꯗ ꯇꯝꯅꯔꯥꯏ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯨ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯤꯔꯣ ꯁꯥꯕ ꯑꯍꯨꯝꯗꯨꯁꯨ ꯑꯉꯛꯄꯅꯤ꯫ ꯊꯋꯥꯏ ꯃꯆꯥꯅ ꯈꯔ ꯇꯝꯅꯔꯛꯄꯒꯤ ꯍꯔꯥꯎꯔꯗꯨꯅ ꯚꯤꯗꯤꯑꯣ ꯀꯟꯅ ꯅꯝꯂꯤ꯫ ꯃꯈꯣꯏꯅ ꯈꯜꯂꯤꯕꯁꯤ ꯚꯨꯠꯅꯕꯨ ꯃꯤ ꯍꯥꯠꯄ꯭ꯔꯥ, ꯚ꯭ꯌꯨꯁ ꯌꯥꯝꯃꯒ ꯂꯣꯏꯔꯦ ꯁꯤꯅꯤ, ꯀꯔꯤꯁꯨ ꯑꯀꯤꯕ ꯅꯠꯇꯦ꯫ ꯔꯣꯖꯔꯒꯤ ꯊꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯈꯤꯕ ꯈꯔ ꯁꯥꯊꯤꯕ ꯊꯋꯥꯏ ꯑꯃꯅ ꯁꯞꯇ꯭ꯔ ꯇꯧꯔꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯗꯨꯅ ꯂꯩꯔꯤꯕ ꯅꯥꯀꯟ ꯑꯗꯣꯝꯗꯅꯤ꯫ ꯊꯣꯡꯅꯥꯎ ꯑꯃꯗꯤ ꯃꯤꯔꯔꯗꯨ ꯀꯥꯏꯔꯛꯂꯤ꯫ ꯑꯗꯒꯤ ꯇꯦꯕꯜꯒꯗꯣ ꯒ꯭ꯔꯣ ꯆꯤꯡꯂꯛꯏ, ꯋꯥꯜꯗ ꯈꯣꯠꯄꯒꯤ ꯃꯌꯤꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯀꯤꯔꯝꯗꯕ ꯑꯍꯨꯝꯗꯣ ꯑꯁꯨꯝ ꯀꯤꯔꯛꯏ꯫ ꯅꯨꯄꯥ ꯑꯍꯨꯝ ꯁꯨꯕꯗꯨꯅ ꯃꯔꯨꯞ ꯑꯅꯤꯗꯨꯗ ꯚꯥꯏ, ꯀꯤꯔꯁꯨ ꯆꯦꯟꯒꯅꯨꯀꯣ꯫ ꯑꯗꯣ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯗꯤ ꯊꯋꯥꯏ ꯑꯃꯅ ꯁ꯭ꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯑꯍꯤꯡꯒ ꯑꯣꯏꯕꯒ ꯃꯩꯁꯨ ꯃꯝꯕꯒ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯥꯎꯅꯗꯨꯅ ꯍꯦꯛ ꯈꯥꯡꯉꯤ꯫ ꯀꯧꯖꯩ, ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯗ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ ꯔꯣꯖꯔꯅ ꯀꯩ ꯈꯣꯟꯖꯦꯜꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯤꯗ꯫ ꯖꯦꯀꯣꯕꯇꯤ ꯇꯥꯔꯕꯁꯨ ꯊꯧꯋꯥ ꯁꯥꯗꯦ, ꯃꯔꯝꯗꯤ ꯐꯠꯇꯕ ꯊꯋꯥꯏꯅ ꯂꯥꯎ ꯈꯣꯡꯕꯒ ꯃꯥꯅꯁꯨ ꯂꯣꯏꯁꯤꯟꯕꯒꯤ ꯄꯨꯡꯂꯥꯡ ꯍꯦꯛ ꯂꯥꯡꯏ꯫ ꯃꯤꯑꯣꯏꯕꯅꯕꯨ ꯇꯥꯗꯕꯒꯤ ꯋꯥꯅꯤ꯫ ꯏꯔꯤꯛ, ꯔꯣꯖꯔ ꯑꯃꯗꯤ ꯖꯦꯀꯣꯕꯇꯤ ꯊꯋꯥꯏ ꯃꯌꯥꯝꯅ ꯂꯥꯡꯕꯗꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯉꯁꯥꯏ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯥ ꯑꯃꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯔꯣꯖꯔꯅ ꯊꯦꯡꯅꯔꯦ꯫ ꯁꯤꯗꯤ ꯃꯤꯑꯣꯏꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯁꯤꯗ ꯃꯥꯗꯤ ꯃꯇꯣꯝꯇ ꯂꯥꯛꯏꯕ? ꯔꯣꯖꯔꯗꯣ ꯃꯊꯥ ꯁꯥꯔꯦ꯫ ꯃꯁꯥꯗ ꯁꯣꯛꯄꯁꯨ ꯌꯥꯗ, ꯀꯧꯕꯁꯨ ꯇꯥꯗ, ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕꯅꯣ ꯈꯜꯂꯤ꯫ ꯍꯤꯔꯣꯏꯅꯒ ꯆꯤꯔꯩꯔꯣ ꯁꯤꯕꯣ? ꯅꯠꯇ꯭ꯔꯒ ꯃꯇꯣꯝꯗ ꯉꯥꯎꯆꯠꯅꯔꯒ ꯂꯥꯛꯏꯔꯕ? ꯑꯩꯕꯨ ꯁꯔꯗ ꯍꯥꯏꯁꯤꯔꯅꯦ? ꯔꯣꯖꯔꯅ ꯏꯔꯤꯛꯇ ꯃꯦꯁꯦꯖ ꯊꯥꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯏꯔꯤꯛ ꯌꯧꯔꯛꯂꯦ꯫ ꯀꯩꯗꯧꯔꯦ? ꯌꯦꯡꯉꯨꯗꯣ, ꯑꯍꯤꯡꯕ ꯃꯤꯑꯣꯏꯕꯅꯤ꯫ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯈꯪꯗꯦ ꯑꯩꯁꯨ,
ꯁꯤꯗ ꯃꯇꯣꯝꯗ ꯂꯩꯔꯝꯃꯦ ꯇꯨꯝꯃꯤꯁꯨ ꯃꯥꯜꯂꯦ ꯐꯠꯇꯕ ꯊꯋꯥꯏꯅꯒ ꯆꯤꯡꯂꯒ ꯄꯨꯔꯛꯄ ꯑꯣꯏꯔꯝꯅꯤꯀꯣ ꯀꯃꯥꯏ ꯉꯝꯗꯣꯏꯅꯣ ꯊꯋꯥꯏꯅꯕꯣ ꯔꯣꯖꯔ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯁꯦ ꯁꯥꯊꯤꯕ ꯌꯥꯝ ꯂꯩꯔꯕꯅꯤ ꯑꯩꯈꯣꯏ ꯈꯔ ꯊꯦꯡꯃꯟꯈ꯭ꯔꯦ ꯍꯣꯏ ꯁꯥꯔ ꯑꯃꯁꯨ ꯅꯥꯟꯊꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦ ꯂꯣꯏꯁꯤꯟꯕꯁꯨ ꯉꯝꯍꯧꯗ꯭ꯔꯦ ꯏꯔꯤꯛꯅ ꯃꯍꯩ ꯑꯃ ꯁꯣꯜꯂꯒ ꯃꯈꯥꯗ ꯇꯥꯔꯤꯕ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯅꯥꯀꯣꯡꯗ ꯇꯞꯅ ꯍꯦ ꯃꯤꯑꯣꯏꯕ ꯃꯤꯀꯞꯊꯣꯛ ꯅꯨꯄꯥꯗꯣ ꯒ꯭ꯌꯥꯟ ꯈꯔ ꯂꯥꯛꯄꯒꯨꯝ ꯃꯁꯥꯗꯨ ꯂꯦꯡꯉꯛꯏ ꯇꯞꯅ ꯀꯥꯏꯗꯅꯣ ꯑꯩ ꯂꯩꯔꯤꯁꯤꯕꯣ ꯚꯥꯏ ꯚꯥꯏ ꯃꯃꯥꯟꯅꯕ ꯑꯅꯤꯗꯣ ꯀꯤꯃꯟꯕꯒꯤ ꯃꯔꯨꯞ ꯑꯃꯗꯨꯕꯨ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯦꯟꯈ꯭ꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯃꯤꯑꯣꯏꯕ ꯃꯍꯥꯛꯇꯅꯤ ꯅꯨꯄꯥꯗꯣ ꯀꯤꯁꯨ ꯀꯤꯔꯦ ꯉꯛꯁꯨ ꯉꯛꯂꯦ ꯑꯩꯗꯣꯝꯗ ꯃꯐꯝꯁꯤꯗ ꯀꯔꯝꯅ ꯚꯥꯏ ꯅꯣꯏꯅꯤ ꯀꯥꯏ ꯂꯩꯒꯦ ꯇꯟꯖꯥꯗꯨꯗ ꯐꯣꯟꯁꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯅꯨꯄꯥꯗꯨ ꯀꯤꯁꯨ ꯀꯤ ꯃꯊꯥꯁꯨ ꯁꯥꯔꯦ ꯑꯣ ꯃꯥꯏꯁꯦ ꯃꯇꯣꯝꯗ ꯅꯠꯇ ꯃꯥꯜꯂꯦ ꯏꯔꯤꯛꯅ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛ ꯆꯦꯟꯈꯤꯕ ꯎꯏ ꯃꯈꯣꯏ ꯑꯅꯤꯅ ꯍꯨꯟꯗꯣꯛꯂꯝꯕ ꯅꯠꯇ꯭ꯔꯒ ꯀꯤꯕꯗꯒꯤ ꯆꯦꯟꯈꯤꯕ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯁꯥꯔ ꯅꯨꯄꯥ ꯃꯆꯥꯁꯤꯕꯨ ꯑꯗꯨꯝ ꯊꯝꯂꯝꯂꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯣꯡ ꯉꯥꯟꯕ ꯐꯥꯎ ꯁꯪꯕꯤꯔꯁꯤꯔꯥ ꯑꯩꯈꯣꯏꯒꯤ ꯊꯧ ꯌꯥꯝꯃꯦ ꯃꯥ ꯁꯨꯝ ꯁꯪ ꯂꯩꯕ ꯌꯥꯔꯣꯏꯌꯦ ꯑꯗ ꯑꯇꯣꯞꯄ ꯐꯠꯇꯕ ꯊꯋꯥꯏꯅ ꯑꯃꯨꯛ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯆꯤꯡꯕꯤꯈ꯭ꯔꯗꯤ ꯃꯗꯣ ꯑꯩꯈꯣꯏꯅ ꯋꯥꯐꯝ ꯊꯣꯛꯇꯦ ꯃꯐꯝꯁꯦ ꯁꯥꯊꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯑꯣꯏꯕ ꯃꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ ꯏꯊꯧ ꯄꯥꯡꯊꯣꯛꯂꯨꯔꯁꯤ ꯐꯅꯤ ꯁꯥꯔ ꯔꯣꯖꯔ ꯅꯨꯄꯥꯗꯨꯒꯤ ꯈꯟꯕꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯕꯨ ꯃꯅꯥꯛꯇ ꯁꯨꯝ ꯁꯪ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯆꯠꯈ꯭ꯔꯦ ꯅꯨꯄꯥꯗꯨꯁꯨ ꯍꯧꯒꯠꯂꯒ ꯆꯠꯄꯁꯨ ꯀꯤꯕꯒ ꯃꯩ ꯉꯃꯝꯕꯒ ꯇꯥꯁꯤꯜꯂꯒ ꯀꯥꯆꯤꯟ ꯑꯃꯗ ꯐꯝꯃꯤ ꯃꯆꯤꯟꯗꯁꯨ ꯏꯁꯣꯔ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯩ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯃꯆꯤꯟꯗ ꯏꯕꯨꯙꯧ ꯁꯣꯟꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯗꯨꯗ ꯐꯠꯇꯕ ꯊꯋꯥꯏ ꯆꯪꯂꯛꯄꯁꯨ ꯉꯝꯂꯝꯗꯦ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯊꯋꯥꯏꯕꯨꯗꯤ ꯆꯪꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯅꯝꯕꯅ ꯍꯦꯔꯣ ꯑꯍꯨꯝꯗꯨꯅ ꯍꯥꯠꯄ ꯍꯧꯔꯛꯑꯕꯅꯤ ꯃꯈꯣꯏ ꯍꯨꯝꯅ ꯍꯥꯠꯄ ꯃꯊꯪ ꯃꯊꯪ ꯍꯧꯔꯛꯄ ꯑꯗꯨꯗ ꯕꯤꯜꯗꯤꯡ ꯑꯗꯨ ꯃꯈꯣꯜ ꯀꯌꯥ ꯊꯣꯛꯂꯤ ꯇꯦꯕꯜ ꯇꯥꯕꯒꯤ ꯋꯥꯜꯗ ꯈꯣꯠꯄꯒꯤ ꯄꯣꯠꯆꯩ ꯀꯥꯏꯕ ꯇꯣꯏꯕꯒꯤ ꯃꯈꯣꯜꯇꯅ ꯊꯜꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯤꯑꯣꯏꯕ ꯑꯗꯨꯗꯤ ꯀꯤꯕꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯦ ꯃꯆꯤꯟꯗꯁꯨ ꯏꯕꯨꯙꯧꯅ ꯁꯨꯕ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯣꯜꯂꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯋꯥꯏ ꯑꯃꯅ ꯖꯦꯀꯣꯕꯇ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ ꯍꯦꯜꯂꯣ ꯖꯦꯀꯣꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯖꯦꯀꯣꯕꯁꯨ ꯎꯁꯤꯠꯇꯅ ꯅꯨꯡꯉꯥꯏꯖꯔꯤ ꯁꯣꯝꯗꯤ ꯀꯨꯏꯔꯒ ꯁꯛ ꯌꯥꯝ ꯊꯤꯖꯤꯜꯂꯝꯃꯦ ꯀꯩ ꯆꯥꯒꯦ ꯍꯤꯡꯆꯥꯕꯗꯣ ꯅꯣꯛꯊꯣꯔꯛꯂꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯥꯏꯌꯦ ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯝ ꯇꯥꯔꯦꯅꯦ ꯖꯣꯝꯕꯤꯁꯨ ꯃꯥꯜꯂꯝꯃꯤꯗꯣ ꯃꯐꯝꯁꯤꯗ ꯅꯊꯟꯇ ꯊꯧꯅꯥ ꯐꯕ ꯁꯥꯗꯅ ꯑꯃꯨꯛ ꯂꯥꯛꯏꯁꯤꯕꯨ ꯑꯩ ꯀꯤꯗꯕ꯭ꯔꯣ ꯖꯦꯀꯣꯕ ꯑꯩꯅ ꯀꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯌꯨꯅꯤꯚꯔꯁꯁꯤꯗ ꯍꯤꯡꯆꯥꯕꯗꯣ ꯅꯣꯛꯇꯨꯅ ꯑꯩꯒꯤ ꯂꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯨꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯣꯏ ꯏꯕꯨꯙꯧꯗꯨꯅ ꯑꯩꯈꯣꯏ ꯋꯤꯁꯇꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯩꯅ ꯃꯐꯝꯁꯤꯒꯤꯅꯦ ꯅꯤꯡꯊꯧ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤ ꯆꯠꯔꯍꯦꯠ ꯅꯁꯛꯇꯨꯒꯥꯕ ꯅꯤꯡꯊꯧ ꯀꯥꯏꯅ ꯂꯥꯏꯔꯩꯕꯥꯛꯇꯁꯨ ꯆꯅꯗ ꯅꯣꯔꯣꯛꯇꯁꯨ ꯆꯅꯗ ꯑꯗꯨꯕꯨ ꯀꯧꯋꯦ ꯇꯝꯅꯔꯥꯏ ꯍꯥꯏꯗꯣ ꯑꯗꯨ ꯍꯥꯏꯔꯒ ꯖꯦꯀꯣꯕ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡ ꯑꯗꯣ ꯍꯥꯏꯔꯞ ꯊꯥꯡꯒꯠꯂꯛꯏ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯗꯣ ꯈꯔꯗꯤ ꯈꯧꯇꯛ ꯆꯥꯏ ꯖꯦꯀꯣꯕꯅ ꯅꯣꯛꯃꯤ ꯇꯧꯅ ꯍꯥꯟꯅꯒꯤ ꯁꯃꯨꯔꯥꯏꯗꯨꯗꯤ ꯅꯠꯇꯦꯀꯣ ꯁꯤꯗꯤ ꯑꯞꯒ꯭ꯔꯦꯗ ꯇꯧꯔꯕꯅꯤ ꯂꯥꯛꯑꯣ ꯕꯣꯏ ꯍꯤꯡꯆꯥꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯈꯨꯠꯂꯥꯏꯗꯨ ꯊꯥꯡꯒꯠꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯃꯛ ꯊꯥꯡ ꯑꯗꯨ ꯍꯥꯏꯒꯠꯅꯔꯛꯂꯦ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯔꯕ ꯊꯥꯡ ꯑꯗꯨꯅ ꯑꯅꯤꯔꯛ ꯍꯥꯏꯔꯛꯄꯗ ꯍꯤꯡꯆꯥꯕꯗꯨꯒꯤ ꯈꯨꯠꯂꯥꯏꯗꯨ ꯇꯦꯛꯈ꯭ꯔꯦ ꯃꯗꯨ ꯎꯕꯗ ꯍꯤꯡꯆꯥꯕꯗꯨ ꯑꯉꯛꯄ ꯐꯥꯎꯏ ꯈꯣꯡꯂꯩ ꯊꯨꯅ ꯖꯦꯀꯣꯕꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯉꯛꯇꯨ ꯀꯛꯈꯤꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯁꯔꯤꯁꯣ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯪꯕꯨ ꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯉꯥꯏꯔꯛꯄꯅꯤ ꯉꯁꯤꯗꯤ ꯊꯋꯥꯏꯗꯣ ꯇꯥꯡꯒꯣꯏ ꯑꯣꯜꯂꯦꯗꯅ ꯖꯦꯀꯣꯕ ꯊꯣꯔꯛꯄꯗ ꯈꯔ ꯁꯥꯊꯤꯕ ꯑꯃꯃꯨꯛ ꯂꯩꯕꯗꯣ ꯎꯔꯦ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨ ꯀꯥ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ ꯃꯗꯨ ꯎꯍꯧꯔꯗꯨꯅ ꯇꯥꯟꯅꯔꯛꯏ ꯑꯗꯨꯒꯗꯤ ꯉꯁꯥꯏꯒꯤ ꯃꯤꯑꯣꯏꯕꯗꯨꯗ ꯍꯦꯛ ꯊꯦꯡꯉꯨꯔꯦ ꯃꯤꯑꯣꯏꯕꯗꯨꯅꯗꯤ ꯀꯔꯤꯁꯨ ꯃꯁꯥꯗ ꯐꯥꯎꯗꯦ ꯖꯦꯀꯣꯕꯇꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯅꯃꯥꯏꯃꯠ ꯃꯤꯅꯦ ꯁꯤꯗꯤ ꯍꯌꯦꯡꯉꯥꯡ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯈꯣꯏ ꯐꯥꯎꯕ ꯇꯉꯥꯏ ꯐꯗꯕꯩ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯥꯅ ꯁꯤꯗꯒ
ꯅꯣꯏ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯦ ꯀꯃꯥꯏ ꯉꯥꯡꯅꯅꯤ? ꯃꯤꯍꯨꯜꯒꯁꯦ ꯌꯧꯋꯤꯃꯦ. ꯏꯁ ꯁꯤꯔꯝꯅꯤꯗ.